अहनबदा मरोई पाउ मियामगी मिहुतना सोइबा अरानबा यावरकपदा सेमदोकमिनasi हंथबा थाकी वांगांग संगांग सिजिनदुना ngang sakpadi tauhaningte haina speaker Satyabrtana haikre Lamdeng apun balupna lengakta pisin kiba memorandum thabakta onthorak trabade lamdengi solid waste management plan thingziligan hairi Amadi Taubal district ki manung chanba tekcham makhada leiriba tekcham tentha local gi lopari jamaro mase chahi asigi oina double cropping chauna mai pakle haire Kurum jari ISTB pau meeting tabiri bapum namakpu taram nokchari pau sandok na pizare Ya school SCG manung channa leiba lambi ayamba rigid pavement thagani haina company amana order paisin khraga thabak suba udabada AC asigi MLA su oiriba Manipur Legislative Assembly ki speaker TH Satyabrtana Moirang khom da leiba Ya school athletic club ki sanglen nongna extension tawduna miyam da khutsin bagi thoramda nungai taba fongdokre speaker Satyabrtana makhatana punsi ki khongchat lepanai dana chatpagum chawkhat khongthang su lepanai dana paikhat pachangi chawkhat khongthang paikhatana khunai ama chawkhat ngamloi chawkhat ba khunai leitana afaba leibak oiba ngamloi haiki miyam gi mihut ama oina thamoi sengna thabak tawning labasu politics ki khudong chaba logduna miyoi kharana lana wahan thok handuna miyam bulana lamjing ba kaya asina ninghanna ba pokta banate miyam gi mihut ama na soiba aran ba yawrakpada tathok tasin tawduna asoiba sing semtok minase masigi mahuta hanthaba thaki wangang sangang sizinaduna ngang sakpadi tawhaning de haiki वगैरह बी वगैरह जेल वगैरह नियाम में उन्हें केंद्र में थांगल बमी से मारा तो वो असुर लाखों में तंदा कोई में चुनथों बुखन गति तंगाई पते अदु चुनथों नहीं है इतना मां वो शासन लोग ने तो ngang में टीवी डिस्कशन तो मसी में दी अम्पेन दे और मसी तो विवन जो ठोकते मां दी खमी दी बा आइडिया लगी में सिंह टीवी डिस्कशन दा काफी बता सु मुसी वो है ने फजो वो है काफी फाव दे है बता अदुना अखोगी ओइबो कि लोग वाखन मंदर लाचे उतार रसो मंदर कई है ना है के दोनों आई ना है जमीन में सिंह भी बाहर ना सिंह सो अखोई म्यूट हो रिबा आई वो स्वेर अगदी नाव नाव मन से देश कई दोसिगे कमाई तो फनी का तापी बसे जैसे हे मन सिंह में हो के ने लोग से अदु न तो ना ते अदु वदा देश दे सिटी अखोई अफाम समाज हो मावन वंशन ब मुते न लोग से Sanagi marum kokpa yaba Manipur gi amata ngairaba solid waste management plan lengang dustbin onthok lei Imphal smart city ohenbada waste management plan ki achauba thodang lei haina lamdeng apumba lup ki advisor thodam netrajitna lamdeng da leiba plan asigi campus da paumi singa unabada haikre lamdeng gi club amadi maira pai bi members singna serugya duna pangthokpa paugi mifam da mahakna makha taraduna lamdeng da leiba solid waste management plan ase english singani taret linkhatpa matamda Sina konba mafam sing dagi thorakpa amot akai sing nongmada tan kun recycle tawduna mai amadi har puthokani haina panaramba adugi ona tainabada inglisingani taramanga gi matungdagi nongmada imphal gi tongan tongan ba mafam dagi amot akai ton chamaga kuntra hena pusilakpana recycle tawba ngamdana lakhi recycle tawba ngamdabana maram oiraga paisinduna leiba fatta haudi dagi chentharakpa machumna khun asida leiba lowpari Kuntrarom low uba yadaba khagnatana lamdeng da khundari ba myoi lising ahungi hakchang sokna ba maram oire hiramasigi matangda matam ki pan balengak ta kayara khairaba su tasin usinatana lakpatagi chahi asigi march ki tang kun tarukta aroiba oina point taret yawba memorandum ama Manipur ki chief minister amadi mari leinabada pisinkhre hairiba memorandum atu da yawriba point taret adu athubada lengang na thabak to onthorak trabadi lagliba jun ki tang amadagi plan asti thingzilagani haiki Haujik lamdeng dustbin onthokpi ganu phajagraba sanagi barung kokpi oibe ariba plan Manipur gi quite chauriba solid waste management plan se manage to view Manipur gi anoba minister na Manipur government na solid waste treatment plan jengsan da bahai se totally Manipur sarkar fail oibaga samane Manipur city da smart city na lawbudo solid waste semdraga di samada 99.9 fail oibani aduna ai request tawjari apunba loop lamdengi maikai dagi amasung people of the lamdeng punamaki maikai dagi government da amuka request tawjari government di angam bani solid waste management plan
ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯂꯥꯁ ꯃꯦꯃꯣꯔꯦꯟꯗꯝ ꯂꯝꯗꯦꯡ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯖꯔꯤꯕꯗꯣ ꯅꯨꯃꯤꯠ 20 ꯈꯛꯇꯪ ꯉꯥꯏꯔꯦ ꯅꯨꯃꯤꯠ 20 ꯑꯩꯈꯣꯏ ꯉꯥꯏꯖꯒꯤꯅꯤ ꯅꯨꯃꯤꯠ 20 ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯄꯣꯏꯟꯠ 8 ꯇꯣ ꯊꯕꯛ ꯑꯣꯏꯅ ꯅꯨꯃꯤꯠ 20 ꯁꯤꯒꯤ ꯃꯅꯨꯡꯗ ꯐꯖꯅ ꯍꯧꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯝꯗꯦꯡ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯣꯂꯤꯗ ꯋꯦꯁ ꯄ꯭ꯂꯥꯟ ꯃꯦꯅꯦꯖꯃꯦꯟꯠ ꯊꯤꯡꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇꯦ थौबाल डिस्ट्रिक्ट की मनुंग चनबा तेक्चम मखादा लेरिबा तेक्चम तेंथा लौकोलगी लौ परि चामरोम असे चही असिगे ओइना डबल क्रॉपिंग चाउना माई पाकले चही असिदा कमान एरिया डेवलपमेंट अथॉरिटी कादाना लौमी सिंगदा पिरखिबा मतेंग काउरोय मतुंग तारकपदसु अदुमक मतेंग पांगबियु हाइना तेक्चम लौमी लुक की माइकैदगी फोंगदोरगले तेक्चम तेंथा लौकोलदा कादाना पाइखलिबा थबक थौरम सिंगबु यिंगसिल्लदुना तेक्चम लौमी लुक की सेक्रेटरी एल हेरोजिटना तेक्चम तेंथा लौकोल असि हौखिबा चही कयादा इचाउना मरम ओइरगा लौ निंथिना पानबा ngamkide खरा साफनबा हाइदुना फार्मर सिंगना डबल क्रॉपिंग तौननबा कयारा खोटनरबसु अवाटपा कयाना मरम ओइरगा माइपाकपा ngamkide अदुबु चही असिगे ओइनदि लौमी सिंगना हाइरुबदगी कादागी एग्जीक्यूटिव इंजीनियर वाई सुनिबलागी मिदेंग मखादा मीटर चहुम चहुम सांगबा फील्ड चैनल अमसोंग फील्ड ड्रेन कया अमा सेमगटपा अमदि लेवल मानदबा लौफम कया अमा लेवलिंग तौबगी थबक पाइखटपासिना इसिंग फंगदबा लौफम कया इसिंग फंगले अमदि इसिंग हेनबा लौफम कया अमा इसिंग लाइन चिंगथोकपा यारे मसिना मरम ओइरगा तेक्चम तेंथा लौकोल असि चही असिगी ओइनदे डबल क्रॉपिंग माइ पाखले हाइरदुना कादागी एग्जीक्यूटिव इंजीनियर वाई सुनिबला अमदे स्टाफ सिंगबु तेक्चम लौमी लुकी माइकैतिगी अपेनबा फोंगदोरगले अमदि जिंजाक तमिपान तांगदबा इरमदम अमा ओहेनबा कादाना फार्मर सिंगदा पांगलिबा मतेंग असे मतुंग तारकपदसु अदुमक पांगबियु फोंगदोखी ममांग चहीदा अखोगी लौ असि उबा ngamnadana ising ichau ikang maram boraga lokhidaba mayam adu kada department handak uriba lौ singa sida ahen mameng changbidana lomi singbu harahon bagidamta department sibjo thagat pofongdok seri madam wai sundibla ki meng makhada ising singthongnaba amasung ising pisalaknaba drain magi meng makhada khoi lomi singda mayam तौबीदना कोई लौमी प्रजा मयामना मेदाम सुनिब्लाबु हाइंगाई लेतना थागत फोंदोक सेरी लौता मानदबा फिल लेवलिंग तौबीबा लौ कांगथक लौसिंगबु लौ उब नुगाइनागिदमता मयाम अमा सेम्बिरी चिंजाक तमिपान तांगदनबा लौमी सिंग होनरिसिदा कदा डिपार्टमेंट मियेंग चंगबिरकपदगी हेन असौब माइ पाकपा अमा ओइरे हाइबजि लौबा यारे हाइना कदा डिपार्टमेंट थमजरी बीजेपी नेशनल किसान मोर्चा की सेक्रेटरी खुमुकचम जिबोना मालेम की इमा की नुमित का मरी लेना कॉन्स्टिट्यूएंसी अतुगी इरेंगबम मनिंग लेकाई दलेबा पब्लिक टॉयलेट अमा संगादुना मियाम द खुसिनक्रे इरेंगबम मनिंग मखा कम्युनिटी हॉल द पांगथोकिबा थौरम अदुदा एसी अदुगी खुंगंग 13 दगी खंगलबा इमा कयादसु अचंब खुदोल पोट पीदुना इकाई खुमनबा उतके थौरम अदुदा नेशनल सेक्रेटरी केएच जिबोना ngasi numit sidagi imada awaba piraroise ima leramdrabadi ngasi gi malem leram loi ima singi damak tongning kaya leiri haikibaga loinana aikoina aikogi mihut khanba matamda imung manung mari mata amade isagi khakta khallaga mihut khallubana ngasidi lamdam asida misimina awaba kaya mayognari lakadaba election kaya da lairaba micham miyambu nungsibiba leibaki damak thabak tawgadaba afaba mihut khanduna oinam esisu mangjil thaba awara palaitaba esi ama ohenaba aikoi khudimagna punna leminasi haiki मसी तसेंगना थोरो हेंदोंना मालेमदा लेरिबा इमा पुनमक्ता इकाई खुनु बुच्चबनी हाइना आइगी माइगैदिगी थमजरी अखोई पुनमक्सु मचा ओइबसिंगना यारिगै मालेमगी इमा सिंग इमा हाइबा अदुगुंबा इमागी कांगलुपसिदा का हेनबा पोलुम नत्रगना का हेन मखोइना नुंगाइरोदबा थबक सिंगसे अखोई लेरिबा मचा ओइबा खोइना नुपी ओइसनु नुपा ओइसनु मचा ओइरिबा खोइना इमा सिंगीदा पोलुमसे नंधन बिदनबा ख्वाइदगी पोलुम से यांगहन बिननबा पुनम से सुंजोय सोइदना मालेमगी मचा सिंगना सुंजोय सोइदना ngakna chapigani haibagi thajabsu aina nang phom thamjari ममांगदा नंबुल मपाल लूना नाना थमनबगी पांदमदा लेकोल अमदे चिल्ड्रन पार्क कांगबम लेकाई नंबुल मपालदा हांगदोखरबा मतुंगदा सगोलबन एमएलए श्री आरके इमो सिंगना गार्डन हट संग अमा नंबुल मपाल की मफम अदुमक्तदा हांगदोखरे एमएलए लोकल एरिया डेवलपमेंट फंडगी लुपा लाख अहुमरम चंगना सेमगतखिबनी संग हांगदोकपगी थोरमदा एमएलए ना गार्डन असिदा ngaihak awa pothaба matamda nungsa saba nong chubana kudong chadaba thokhanba sing adu leitanaba ahal laman angang sing amade
ꯑꯃꯗꯤ ꯄꯥꯔꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯁꯪ ꯑꯁꯤ ꯁꯦꯝꯒꯠꯄꯅꯤ ꯁꯒꯣꯜꯕꯟ ꯀꯦꯟꯗ꯭ꯔꯗ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯀꯌꯥꯁꯨ ꯄꯥꯏꯈꯠꯈꯤꯒꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯁꯥꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯌꯥꯝꯕ ꯖꯒꯥ ꯂꯩꯔꯛꯇꯕꯅꯤꯅ ꯁꯒꯣꯜꯕꯟꯗ ꯗꯕꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯁꯥꯏ ꯄꯩꯁꯥꯗꯤ ꯍꯦꯟꯅ ꯆꯪꯉꯤ ꯍꯧꯖꯤꯛꯁꯨ ꯂꯩꯀꯥꯏꯅ ꯄ꯭ꯔꯄꯣꯖ ꯇꯧꯔꯒ ꯀ꯭ꯂꯕ ꯑꯃꯁꯨ ꯁꯥꯕ ꯍꯧ मधुसु डबल स्टोरी मथक मखा तुम लेरकिसु नहान प्रपोजल अमा थंबिरामि मानदोप अमा लई मधु अमतंग सेंगतपियोना मधुसु ओइना मयामदु उनर मतुंगदा सोयदना यथुबदा पाइखतनबा होनजगे हाइदना आई माइन थमजगे नैना पंजरिबसे अकोइबदा लेबा 1 नंबर 8 ककिनी चाप मानना अतै जगहदसु हाइरबा थबकसिंगसे लोइननमा अकोइ पांगथोनबा हाइदना अकोइना होनजरी Galaxy Club Singjamai Mathak Chongtham Leikaina Sillaga Nongmagi Oiba Free Dental Camp Pangthokre Singjamai Mathak Chongtham Leikai Daleba Club Asigi Complex ta Pangthokpa Free Dental Camp Aduga Mari Lenana Galaxy Club ki Sports Secretary Urembam Boinaun Hai Club Basina MB Oral Clinic ka Kutsamnaraga MB Oral Clinic Foundation Degasu Mari Lenana Leikai Asigi Miyamda Ya Amadi Jinga Mari Lenaba Leina Layong Sing Khangdokpa Amadi Makhata ba Layengi Mathautaba Sing Layeng की खुदोंचाब पीब ओइना फ्री डेंटल कैम्प असी सिनबनी कैम्प असिदा मोना क्लिनिक नसु मतेंग पांगलगा सुगर टेस्ट तौबगी खुदोंचाब अमसु पीरी हाइके अहान बगी ओइना खोइना सिदा फ्री डेंटल क्लिनिक अम पांगथोक जाबनी सिगी मतंग सिदा एमबी की ओलेन क्लिनिक सिंगना अखोय मोगी फाउंडेशन डे ताई हाइबदा मोई फाउंडेशन डे दो अखोय सिदा क्लिनिक सिदा अखोय लकाय सिगो ओइना सिदा ओइना तौबिरो अखोयना हाइजरा कांदा अखोय सिगे अखोय लकाय सिगा खुसमनरगा डेंटल क्लिनिक से पांगथोक जाबनी फ्री हेल्थ कैम्प से ओइना Strength, Love and Sacrifice of Mothers Haiba theme da ngase Malem Pumba da Pangthok Nariba World Mothers Day Thoram Hillside Charitable Hospital and Research Center Thangmaiban Sinam Lekai da su Pangthok Rei Thoram aduda Dr. Potsangbam Binata Retired Joint Director Manipur Health Services Government of Manipur Dr. Thangjam Netajini Professor Obstetrics and Gynecology Janims Dr. R.K. Banashri Professor Pathology Janims Amade Dr. R.K. Joymati Devi MS Hillside Charitable Hospital and Research Center na sarukya ki mama oibi singi oina akhanaba free health camp amaga loinana pangthokpa thoram aduga mari lenana Hillside Charitable Hospital and Research Center gi Medical Superintendent Dr. R.K. Joymati Devi na nupi oibi singna samas amada lawriba thawdang amade iramda Manipur gi oina di leibaki damak aruba tangka kayada lawrakhiba thawdang nupi lana chingba itihasta mutnaidana lehawrakadaba kaya singasi yenglagadi lamdam asigi mama singna lawriba thawdang yamna chawthok chaningaini asigumba ima singna mama oirakadoriba nupi sing asibo Hillside Charitable Hospital asina kayagi matik lumna lawi makoigi damak khalaga hospital asina leita laira kayana layeng balakpada sel changhandana tangai fadaba khudimak mama amani haibasida angamba thakta honari haibasisu khanghanbaga loinana mamagi numit thoramasi pangthokpani haiki angangsina hojik survival gi nasai mangonda knowledge ama piba adagi mathandan lepchaba ngamba adagi magi manungi inner strength si am piba ngamba habsi mamagi wakhal sigi makha su yam polidana mama khudinguna yamna responsible mother mo ina leragadi akhogi hiji mata masai angang social kanomyam sida se drug chamu oiro adeng option nama kai dowa si myam si su akoina responsible mother oiragadi haibidi akoina khangna na taba nusibadagi spoil dori myam si su kitang pharak pasu yai adu once masagi maturity ai chi la khangadi society se mathand lepang amane Lining Thau Sanamahi Loop LSL Kanglaipak Safong Lakhiba Chahi Mapan Mapung Mari Farakpa Mapal Suba Mapokumon Foundation Day Thauramga Mari Lenana Lemna Idan Taubagi Thauram Pangthokre Thauram aduda Lining Thau Sanamahi Loop LSL Kanglaipak na sinduna Ningom Thong Sairom Lairakta Leba YWC Club ki hall da Pangthokibani Thauram aduda Miyoi Marfurom na Idan Tauki Thauram aduga Mari Lenana Lining Thau Sanamahi Loop LSL Kanglaipak ki President Jerome Jasovanta Elias Romeona Loop asina safong lakpadagi EP bagi thabak asi leptana chatharaga lakli ngasigi asiga tharaga Loop asina EP pirakpa asi
kun suba oina pibani state asida igi tangai fadaba asi asuki matik darkar oiri layeng naba hospital da lakpa mioi taret ki manungda mioi amati layeng bada igi tangai fadaba lay hainari igi mahut sinba yaba amata laite maramasina state asida layriba citizen khudimagna daita khangba irecha ama oiduna yariba makai i dan tawhaningi piriba i aduna kanagomba mioi amagi punsi kanba ngamgani haiki जी हॉस्पिटल खुदिमक्ता हजिकी ई यामना दरकार लेबा मदुं मति याम दरकार लेरे अदुना हजिकसी ई गी अल्टरनेटिव अरेंजमेंट अमसि लाइतबनिना अतोपा हजिक फाव फाव लेबाक सिनासु ई गी महत्ता पुथोपम द ngamdri बोसिंग अदुना मिउइबगी ह्यूमन ब्लड से अबसे अखो याम अखोने सुं खंगजाबदा तानाजाबदा पाजाबदा अखोय हॉस्पिटल अमना पेशेंट तरे लाकपदा पेशेंट अमा जे ई गी दरकार लेना अखोय डॉक्टर सिंग हाबि मयाम याव बोसिंग अदुन ई से अदुम मतिक दरकार लेरे अखोय ई सिना अखोय मिगी लाइफ से कंदोरिबनी अदुना मसी अखोयगी ह्यूमिनिटी ग्राउंड ह्यूमिनिटेरियन होना अखोयना अखोयना ई ब्लड सिंग अखोय डोनेट तौरकांदा अनाय यारिबा इमरजेंसी लेबा सिंग इमरजेंसी पेशेंट सिंग अदुगा सर्जरी द लोइना मसी दरकार लेबनिना मसी अखोय पुना मगना मसी की दायित्व से अखोय लबोन थोइना ई एक्सीडेंट तक न थमजागे नुपी द हेना नागनबा लेना अमा ओइरिबा ल्यूपस तकी ngakthoknaba anganba matamda diagnosis tawraga layeng haunaba paujel puba wakathon ama Asian Hospital na silaga chatkre malemgi oina chahi khudigi megi tang tara asibu malemgi lupus numit haina palan tawnariba asigi manungchana kwakaithel da leiba Asian Hospital and Research Institute na silaga hospital asidagi hauraga wakathon chatkre wakathon adu ningthemkol tamna chalaga kwakaithel kaithel yoraga amo hospital asida panthungpham oi Jadkiba Wakaton Aduga Mari Lenana, Asian Hospital and Research Institute ki RMO Laikhuram Bijarani Nahai, Jahi Asigi Oina World Lupus Tegi Thoram. Theme Mag Lupus Visible Haidi Basiki Makada Thoramasi Senmani. Laina Asik Layong Asi Amaga Manade, Maru Oiba Layong Asi Laihotoba, Tang Chikpa, Hakjangi Arumba Hantaba Asinachingba Layong Oigale. Laina Asi Chahitara ni Pandagi, Nifu Manga Fauba Labana, Na Balena Oi, Layong Asi Angan Matamda Kangba Watkali, Kanglakba Matamdagi, Hena Sokchilamba Oina Tawi, Laina Asi Organ Amadagi Amada Sandokpa Chathat Pangamba Oi, Maramasida, Miyamda Awareness Piraga Angan Matamda diagnosis tawraga ngan na laying hongnaba wakathon asi chatpani haike World Lupus Day na May gitang tara khuding gi adum pangtue ana adumain tawduna akhoi ju ngasi akhoi hospital gi oina staff sing amadi patient sing ma'am punna saru yamina duna wakathon ama pangtuk sagani 18 years to 45 years se female do ina nagalle more than male ko aduga hairiba laina je mi amaga symptom di manade adubu main oiba haidi common symptom jing di fever torpa yai aduga yamna extreme fatigue orakba aduga joint pain torpa with swelling haidi ma tang si epo me adai lai hoje on and off tore khole weight loss torpa hair loss torpa sigumba jingje adagi skin rashes mai da butterfly shape ki skin rashes tholakba sigina common symptom ne haiba tare Manipur Public Service Commission MPSC na loba Manipur Civil Service Combined Competitive Examination English ni kuni thoida Nipan Super Rank ta mai paglakrabi Thawal District ki Tekcham Mamang Laikai digi Dipa Maibambu ngasi Armed Forces Ex Servicemen Welfare Association Thawal na taram na oktuna pugning thogat kre Thawal wang mata butalaiba Sai Mandir da pangthokpa mahakbu okpagi thromda Dipa Maibamna Civil Service ke exam mayok na bahai basi taraiba amadi nate tangka kaya da ninghanaba kaya mayok nei adubu khang bakan ba amadi achet pa firep amaga loinana mayok narabadi mai pak loidabagi maramsu leite mahag na mai pak pa sida apokpa amadi apokpi anina achoba thautang lobi khiba aduki damak apen ba poi ngasi lamdam asigi khungangi lam ayambada education system asi commercial oina ubagi mami ama lakle basi semdokpa chumgani mahaki tungi punsida corruption yaudana thamoi segna miyamgi mateng pangba ngam jage haike हाइडी स्टूडेंट की मागी लाइफ सेमननब मागी करियर सेमननबगी सर्टिफिकेट मचा अंतम लौगे हाबसदा पैसा लौबसिगी मागी वहान थोकसे करिनो हाबसिगी अइमोदो हुजि फौजि पाखु फंगदबा अदुना करिगुम आइना सिस्टम सिदा चंग्रगा आइसु चप मानना अदुमाइना तौगी तारगदी मयाम तै प्रॉमिस तौजरमगे मयाम की जाने हाइना खनबिरगनो अदु ngमदबोय तारगदी आइसु एक सर्विसमैन की हाइडी फैमिली सिंगी मचाने हाइदरगे
Manipur Public Service Commission MPSC na loba Manipur Civil Service Combined Competitive Examination English ni kunni thoida kuntra suba rank tarakraba Thawbal Khekman Makha Lekaidegi Surendro Thongam amade humfutara suba rank tarakrabi Singjamai Chinga Makha Irom Lairaktegi Sonia Thongam anibu Thongam Sagagi Miyam nangase Thawbal Khekman da taram oktuna khudol kaya tamkre Thongam Sagai Apopa Kurumba Committee Khekman Mayai Lekai na senduna pangthokpa Sagai Apokpagi Jahigi Thawronga Iroina na pangthokki bathoram aduda mai paklaba anida lengyan amade achamba khudol kaya tamduna pukning thogatki mai paklaba ani nasu sagai gi amade iramdam asigi mingchet purakpa yaba amasu yaifagada ba thabak thoram sing tawba ngamjage haina sagai gi ahal singda khurumduna thongnijaki ngasigi thoram aduda thongam sagai gi ahal oirabi tara amade ahal oiraba tara busu committee gi maikai tigi amasung sagai cha singna achamba khudol kaya su tamki Assam ki Sribhumi district ta Maitai loan tamna balairik yenthokre Maitai mahiroi singi class 6 to 10 fawgi tamna balairik Pathar Kandi Bagador da leba Lamabam Birendra gi sangai da yenthokibane yenthoki balairik singi manungda yening hun balairik amasung Sahitya Laichen amade Lamabam Birendra na iba Laimanchan Krabalairang ko balairik su yaure lairik singasi mahi sangi mahi masing loshang Assam sarkana Maitai mahiroi singi damak Fongba Lairikni. Thauram aduda Mahabir Public Higher Secondary School ki Oja Wangkhai Mayum Sachindra, Bajari Sera, Maitram Bizen, Social Worker, Dulab Chera Amasung, Sagnai Rabamyo Kana Sarukyaki. Manipuri Sahitya Parishad Assam Sribhumi District ki President Lamabam Birendrana Sribhumi District ta Manipuri macha singi lairik fangbada khudong chataba kaya leiba sigi awaba koknanaba Manipuri Sahitya Parishad Assam Sribhumi District Committee na hotnabane imalon bu tambada miyamna thawa yawminasi haiki Manipur State Legal Services Authority ki meeting makhada District Legal Services Authority Thaubalna Khangabok ta leiba District and Session Court Complex Thaubal gi complex chatliba chahi English ni kuntaruk asigi anirak suba oina National Lok Adalat pangthokre bench amada pangthokiba National Lok Adalat atuda Sri Soni Kumar Nepram District and Session Judge cum Chairman DLSA Thaubalna bench asigi Chairman Sri Ningthauzam Romeo Advocate Panel Lawyer DLSA Thawbal Amade Srimati Moirangthem Devi Advocate Panel Lawyer DLSA Thawbal Bench Sigi Member Sing Oina Serugyaki Bench Amada Pangthokiba National Lok Adalat Atuda Punna Bank Recovery ga mari leinaba case apunba case Chahunga Humfutaruk refer Tawrokpagi Manungda apunba Bank Recovery case Kuntramari Loishinkre Miyamna Lok Adalat Laktuna Batam Changdana Paisa Tingdana Case Loshinduna Tangdu Laitaba Punsi Oinaba Lok Adalat Laktuna Sarugyabiyu Haina DLSA gi Secretary in Charge Arshad Said Sahana Haiki Khurai Chaithabi Lairakta Leiba Saivo Hospital and Ray Foundation Sinduna Laima Chanu Nawa Tengbang Lupka Kusamna Duna Golden Star Club Amade Nirmal Foundation Volunteer Oiduna Mother's Day Gamari Lenana Lemna Laim Bigi Kem Ama Pukhaw Ahalu Community Hall da Pangthokre Thauram aduda Saivo Hospital gi tongan ba Department gi Dr Singh Amade Laima Chanu Nawa Tengbang Luki Dr Singh na check tawki Tangai fadaba makhal kaya gi testing lemna tawbaga loinana hidak lemna piki Thauram Gamari Lenana, Ray Foundation ki Chairman Ngangom Utamna, Ray Foundation asi Pukhaw Maikaida Education Amade, Ason Anasingda Mateng Pangbagi Miding Tha Thamduna, Tabak Taubane. Pukhaw asi English ni kun humdoidagi, Thorak Libalan asida, Red John Oina Laibana, Lamdam asigi Miyam, Masada Anaba Kaya Lairabasu, Dr. Gimanakta Chatpangamdana Laiba Yarongani Kanbadagi, Thauram asi Sinbani Haiki. Ngasi se akhoi malem gi ima gi numit sida khoina Khurai Chaithabi Lairakta leiba Saibo Hospital ga akhoi gi Pukhawrom gi maige gi oiba Re Foundation ga pullaga sida atopa organization ani amasu akhoi gi Laima Chanura Nawakol haiba maga Nirmal Foundation haiba magana su mateng pangbiraga volunteer thadok piraga laikai sigi club Golden Star Club na su Chobo Mati ama pangbiraga khoi health camp si pangtok chabani kuina khoi third May dagi torakpa matamda maigai si lamdam asi red zone amoina mayam si akitu jung mayam aga loinana lairibani hek thangnabada lairisi chingchang parengni hauji koina tawrisi dum jingragi kapthar agadi adum magi firing range da leiba ngaktani aduna
सिगुम्बा मफमसिदा लैरिबा अहल लमन नसागी चही अहुमसी वाना खांगपा मतमदा मागी लायेंगबा पांबा लायेंगबा चटपदी ngамदबा अदुगुम्बा मयाम लैरमगनी है वाखलोंदिदा लेमना लायेंगबगी केमसी पांगथोकजबा Thauramga Mari Lenana, Saibo Hospital ki Managing Director Dr. Ngangom Indra Kumarna, Bukau Hairiba Kulasi Langi Achoba Chating Pangba Kul Oibana, Maram Oiraga, Saibo Hospital ki Maike Digi, Lamda Masiki Miamda Angamating Karapangna Pathoramasi Sinmani, Ngasi Mother's Day ki Thauramga Mari Lenana, Gynecologist Ama Oina, Mama Amana Macha Amana Puba, Haurakpadagi, Angang Unaraba Matungasu, Machagi Damak Awaba Kangbadu Kanglaga, Lakpana, Macha Oibasingna, Mama Singbutati Tawina Tautana Bohanabu Haike. हारिबा लमदम से अइना याम नुंसीजबा लमदम हाइतारेको हौखिबा चही क्यादा इरांग असिदा याम तोइना मफम असिदे सोमदे खितंग चलगा इततना थोलिबा हौजिकानगी थोलिबा इरांग दो सिदे लेरे अदना हारिबा लमदम सिदा लेरिबा सिंगदे फैसिलिटीज मेडिकल फैसिलिटीज सिंगसे सगोमांग बुदि चले अदु सगोमांग लोइन ले अदु अरगसु अखोइना अखोइ हॉस्पिटल गी तरफतगी मयाम सिदा अखोइना ngамजबा करिगुम्बा खरा मफम दुदा चप्पा ngамदबा मिसिंग अदु अरगा लोइना लोइना different अखोइगी सिदे यावरिबा फैसिलिटीज मयाम हाइबा मयाम सिंगसी पुला पुलगा मफम असिदा अखोइना मेडिकल केम मतंग तौजगे हाइना खंजरकपदि कुइरबा अदुदगी दि कमाइन पांथोकदगे हाइना सुंखलकपदा आइना आइगी इचासिंग थोएको अखोइगी ngangom utum मंगोंदा आइना रिक्वेस्ट तौजरे सुमाइन तौना अमतंग तौबे यागद्रा ना अंतंग ऑर्गेनाइज तौबिबा ngamgadra हाइना माने याम हराव हरावना याबिरकना ngasi अखोइना तौजरिबा ngasi केमसे असिनी Manipur ki Wangbada Khwaidigi Liraba Chayol ki Manipuri Pauche Maruki Chahi Yankainipan Suba Mapokumon Thoram Agartala da Pangthokre Thoram Aduda Chief Guest Oina Sahitya Academy Manipuri Language ki member Khoisnam Birola Patriotic Writers Forum Tripura State ki President KSH Madhabi Amasong Manipuri Sahitya Parisad Tripura ki member Elmina Amasong Thoram Mapu Kabi Sija Molinana Wangaki Maruki editor RK Tarunjina Oknawarol PK Thoramga Mari Lenana Kabi Tara Humdoina Saiding Pabagi Thoramamasu Pangtoki Haide Paugi Maratana Temba Break Amata Lominase Classic Hospitality Training Institute na Chahi Amagi course Amasung Aviation and Hospitality Management gi Tha Taruki course ta Mingchan Biba Yaragani Class 12 pass Amasung Masagi Chahi Tara Taretagina Kunmanga Faubagi Manung de Leiba Naha Singna Hotel Imphal by Classic North AOC gi 3rd floor da Lingthopiro 12 pass tauba student singna healthcare sector da career semining ba singna Wild Forest Institute of Skill Development na anauba session 2026-27 gi oina Bachelor of Vocation in Hospital Management ki 3 years ki degree course ki damak form lobi bayaragani course asi 30% theory 70% reputed hospital singda industrial exposure piduna design tauba job oriented course amani akupa marol gi damak Chingmairong West amadi Thobal Okram da lengsin beru or contact 7085939785 Matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli Pumna magsibu kudak ta phanba ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Tada Nibi maki gano Adabu tambo Sigi yabise next time tina section na laksilaga tamgabani ne Tada nang se Juhar habaga amta kidarbo Asumna mayamna machalbo ngapshan dugum basigi yumasibu asoyagan kokadabagi exit TMT na ngapseli exit TMT jor habati ngapok na basemani zaman technology sina mana concrete katok na ba matanda kapam ng amukti na engalali exit TMT strength is in the quick Honglagli ba punsigi lambi sida aray ba chaba yaba makai sasinari adone hidak langthak kayama sadaba yarakte sasilliba singduna adom gi liver da kayam sokhalli khangbibra Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghalakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatung taram nokchiri pau makhatana pizari Kaibi Khulengi Maning da Leiba Yengpung Chin Matonda
Second World War matamda Japan ki camp oiramba Battle of Nungsigum thokiba mafam Kaibi Khulen Development Committee gi mideng makhada semgat sagatpa haukre ngasi Kaibi Khulen Development Committee na luchingduna khunja singa loinana yengpung chingdol da leiba Japan ki camp oiramba mafam sengdoki thawramga mari lenana Kaibi Khulen Development gi advisor N Ibohanbina mafam aduda British amadi Japanese Army gi marakta akan balan sokna ki haibegi malem gi thakta khangana ba thabak paikhatkani haiki Biramangol College ki Sawum Bungi Awarapa Kaya Lairak Padagi, Lamlai Kendra ki MLA K. Chibom Jana Yingsin Kray, College Yingsin Bachatpada Chief Engineer Education and Engineering Wing, Yumnam Bhojao, Executive Engineer Konsam Victor, SO Ramakan Salam Chingwa Sarugya ki, MLA K. Chibom Jana, Hauzik Thengnariba Khudongcha Daba Singh Khudaki Oina Semjilaba Matungda, Tungda Hena Fagatna Sem Naba Honaragani Haina Thazaba Piram ki. London Kulan Kitang White Simsi Simato Seba, two Bogisi, Aduga, Paraminian Wina, for long time you in the day. A poetic, to lesson set, Hatana, known as Hanamuki program, back at Pahoria. Adunga, even this wine sinners, everyone. I was in Miss Stephen Sinare, now this Sinare, engineering later. Oh. Sagi Karikizo, Sarka, the high knee, like the Marakani, and the Kamai Toxic. Women of you are a Pirani, I never put on a Sigi did through the Tornema. Well, now you examine the Mama to that Navato. All Gas Care AGC Manipur State na LPG gas consumer singna chakthong gas asi matau karamna sizinagadage amadi khudong thigadabadagi matau karamna chiksin thorang sing lokhatkadagi haibegi matangda Thawbal district ki manungchanna Pechi community hall da mass awareness cum training program ama pangthokre thawram aduda AGC Manipur State ki manager Sagol Sem Joy Prakash Maiteina gas sizinaba amadi chiksin thorangi matangda practical galoina namiyam da sugaina takhi thawram aduda Joy Prakash Hai, Aikoina Chak Tongnaba gas LPG asi Sizinaba Matamda, Aikoina gas stove aduda problem labor Kudimagloina Taglakani, Adubu, Aikoina Kanjeludaba Amadi, Kangdabadagi, gas Pokaipiki Togdok asi Toina Toglibani, Maramasina, Aikoi gas Taba Matamda, gas stove Soibadigi, Aikoina Yadabasing Adu Kangdok Bangamgani, Amasung, Aikoina Kari Toba Yabagi Habidu, Miam the Kanghanaba awareness gum, training asi Pak Sana Piduna, Mianga Wakal Taminabagi Tormasi Pangtokpani Haiki. Hantak Tronglaubi ki ta thokiba laibak thipa thogdokta pikliba angang ani tamthina hatkiba thogdokta yumfam oiba laigi dolai haina mingthonba music video album ama International Mother's Day ga mari lenana Kakching da leiba Library and Information Center gi auditorium hall da phongkre thauramduda Chandal district ki DFO Naurem Munan na malem da leidiba mipum khudimak na ngasi Mother's Day ki thoram pak sanna pangthoknari Tronglaubi ki amadi juriwam tathokiba thogdok asi pen daba mayam na fawrabasu laman singba haibasi fatte haina sastra da yauri khangba ngambagi wangmada leiraglabade laman khumningba fawrak haibasi hauna sani haiki ana koi khudimba pasi koi sangsar se la abani na memori sigen toyum su pen daba mayam si koi level kharagadi magi limitation leni karimba ganadi ekoi khangbu ngambagi wangda lai adubu ekoina laman singba hairu hai sinti ekoi phatti haibasi saksa khudimukada yawi toyumsu laman singba nataba mi duda ekoi beyond tolerable university da lalakandadi ekoi mana kubang ma tharagadi aisu ma thabum thui haisi masidi khalakta nati adu magi seroida Mikhatul koi ay mantrasu shurmana koi mujna ibo koi sima ay mata sinda sinoksu amarunda athayam nei Lagliba Megi Tang Tara Taretegi Taranipan Fauba Chathagadoriba Taramathoi Suba World Yoga Championship Malaysia gi Kuala Lumpur da Pangthokadoriba Asia da Sarugyagadoriba Manipur gi Sanaroi Singda Yaifa Mangol Piba Amadi Selgi Mateng Pibagi Achamba Thoram Ama ngasi Babu Parada Leiba Hanegi Union Minister of State Thongnausum Saubagi Yumda Pangthokre Kanglei Yoga Training Institute Kwakaithelgi President P Arun Kumara Mamangdagi World Yoga Championship ta Manipurna Gold Tarug Silver Ani Amadi
bronze ani lawrakpa ngamkhibani handak pangthokadoriba World Yoga Championship asida India gi oina sanaroi kuntra taruki manungda Manipur gi oina sanaroi 16 na saruk yagadori haiki thauramada TH Chaubana masana khudimak ahal oiraba matamda sanaba ngamlaktaba ngaktani yoga haibasi punsida yamna kanaba masana amani masina wakhal amadi hakchangbu nada yiktana thamba ngamhali haiki नखोई ख्वाई पुनमक योग से करीनो खंगबनी सानब पुनमक असी अहल लोरकाना बास्केट लंथोपदौना लमजेन फावरंबसु वेट लिफ्टिंग थांगलंबसु लोइनमक कानदे सिब भाव तौब यादे चाही 50 सुरकपदा अमत लेत्रे योगदी पोलप इमाना पोलकपदगी खुटिंग खुदुम सिंगदर लाकपसे करी हाइबनो योग तौरसे हक्चांग फरसी हाइदन खुदुम सिंगदर लाए सिब मतमदना खुटथोपने हेड पोपदगी न सिबवाउ से योग तौब याय मसीदनी अइना वजादे खंगजेरिसे अनोय पनाव मंगोरोयो मणिपुर की इतिहास की कनोदा थममो इमारोंदा अदुगै ए पाक असिदा मणिपुर न याय फरे लोइशिलकपदा मरोइबा पाउमु kana pizare मियामगी मिहुना सोइबा अरानबा यावरकपदा सेमदोक मिनसे हंथाबा थाकी वांगंग संगांग सिजनदुना ngang sakpati tawhaning de haina स्पीकर सत्यव्रतना हाइख्रे लमदेंग अपुन बलुप न लेंगाक त पिसिन किबा मेमोरेंडम थबक त ओंथोरक द्रबदी लमदेंग की सॉलिड वेस्ट मैनेजमेंट प्लान थिंगजिलगन हाइदे अमदे थौबाल डिस्ट्रिक्ट की मनुंग चनबा टेक्चम मखादा लेरिबा टेक्चम तेंथा लोकोल की लौपरी चामरो मसे चाही असिगी ओइना डबल क्रॉपिंग चाउना माई पाकले हाइदे हौजिक फाउबगन आईसीबीना संदोकचबा मणिपुरी पाउ मतंग सिदा लोइजरे मिनिंग ताबिरिबा पुमनमकपु अमुकना खरुमजरे